Manipur da ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯑꯥꯏꯃꯣꯜ, ꯊꯪꯒꯥꯜ, ꯆꯤꯔꯨ, ꯃꯔꯤꯡ, ꯀꯣꯝ, ꯈꯥꯔꯝ ꯑꯃꯗꯤ ꯀꯣꯏꯔꯦꯡꯅ ꯆꯤꯡꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡ ꯀꯨꯀꯤꯁꯤꯡꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜꯁꯤꯡꯕꯨ ꯀꯨꯀꯤ ꯈꯨꯜꯅꯤ ꯍꯥꯏꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕꯗ ꯌꯥꯎꯔꯝꯕꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯂꯣꯛꯇꯥꯛ ꯍꯣꯜꯗ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯈꯨꯜꯒꯤ ꯆꯤꯐ ꯁꯤꯡ ꯌꯥꯎꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯥꯅꯤꯡꯗꯦ, ꯄꯨꯔꯨꯝ ꯐꯨꯔꯨꯞ ꯑꯁꯤ ꯀꯨꯀꯤ ꯅꯠꯇꯦ, ꯆꯣꯊꯦꯁꯨ ꯀꯨꯀꯤ ꯅꯠꯇꯦ, ꯑꯅꯥꯜ, ꯂꯝꯀꯥꯡ ꯑꯃꯗꯤ ꯇꯔꯥꯎ ꯐꯨꯔꯨꯞꯁꯨ ꯀꯨꯀꯤ ꯅꯠꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯥꯄꯝꯆꯥ ꯖꯗꯨꯃꯅꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎꯃꯤꯟꯂꯦꯟ ꯍꯥꯎꯀꯤꯞ ꯀꯧꯕ ꯀꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥꯁ ꯃꯅꯤꯄꯨꯔ ꯀꯨꯀꯤ ꯍꯤꯜꯁꯀꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯅꯦꯁꯅꯦꯜ ꯀꯃꯤꯁꯟ ꯑꯣꯐ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯇ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯕꯨ ꯀꯨꯀꯤꯒꯤ ꯈꯨꯜꯅꯤ, ꯃꯈꯣꯏꯁꯨ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟꯗ ꯇꯧꯕꯗ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯆꯦ-ꯆꯥꯡꯁꯤꯡ ꯊꯥꯔꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯏꯔꯥꯡ ꯅꯠꯇꯦ, ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯀꯨꯀꯤꯁꯤꯡꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯂꯥꯟꯅꯤ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ ꯍꯥꯏꯅ ꯁꯥꯄꯝꯆꯥ ꯖꯗꯨꯃꯅꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯥꯎꯃꯤꯟꯂꯦꯟ ꯍꯥꯎꯀꯤꯞ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯁꯦꯡꯗꯣꯔꯛꯇ꯭ꯔꯕꯗꯤ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ National Commission of Scheduled Tribe ta Pamulin Haukip haiba akhoi nipa amana Manipur da laiba yelomi singsi na tariba khun singsi Kuki village ni aduga mogi separate administration tawbada makhoi singsu saruk yari haibagi maruoiba document sing yawba ama tharambadagi madugi mayokta toan-toanba chinga laiba अखोई येलो ग्रुप सिंह मरुना नागा सिंह अमदी मितई सिंह कबुई सिंह मयाम सिंह ची पुंसलगांदा मखोई सेपरेट एडमिनिस्ट्रेशन दा याउसलिबा कुकी खुन्नी हाइना हायमलिबा सिंह अदु चनब यारोय हाइबगी खोई चपचाबा फिरे अमा लौमिनरका नंगसिगी प्रेस कॉन्फ्रेंस तौबनी।